ꯇꯥꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯨꯂꯤꯁꯁꯤꯡꯅ ꯃꯍꯩꯔꯣꯏꯁꯤꯡ ꯇꯛꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯦꯜ ꯀꯌꯥ ꯀꯥꯞꯈ꯭ꯔꯦ ꯃꯍꯩꯔꯣꯏ ꯀꯌꯥ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ ꯃꯇꯝ ꯀꯛꯇꯅ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯁꯤꯡ ꯕꯣꯏꯀꯣꯠ ꯇꯧꯈ꯭ꯔꯦ amadi ngasi pung 3 hauduna numit 5 ni internet service thingzilagani haikre ꯈꯨꯔꯨꯝꯖꯔꯤ ꯅꯥꯔꯗꯤꯁ ꯋꯤꯟꯗꯣ ꯃꯅꯤꯄꯨꯔꯤ ꯅ꯭ꯌꯨꯁ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯒꯤꯇꯥꯟꯖꯂꯤ ꯁꯥꯏꯔꯦꯝꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯧꯖꯤꯛ ꯄꯨꯡ 10 ꯐꯥꯎꯕꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎꯁꯤꯡ ꯃꯤꯌꯥꯝꯗ ꯄꯤꯖꯔꯤ ꯃꯅꯤꯄꯨꯔꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗ꯭ꯔꯕ ꯊꯥ 13 ꯍꯦꯟꯅ ꯆꯪꯁꯤꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯔꯥꯡ ꯇꯣꯉꯥꯟꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯗꯤꯃꯥꯟ ꯀꯌꯥ ꯇꯥꯜꯂꯗꯨꯅ ꯋꯥꯀꯠ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯕ ꯃꯇꯨꯡ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯎꯅꯗꯨꯅ ꯇꯣꯉꯥꯟꯕ ꯗꯤꯃꯥꯟꯁꯤꯡ ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯗꯨꯅ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯄꯣꯖꯤꯇꯤꯚ ꯔꯦꯁꯄꯣꯟꯁ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯍꯩꯔꯣꯏꯁꯤꯡꯅ ꯄꯨꯡ 24 ꯆꯨꯞꯅ ꯏꯃꯥ ꯀꯩꯊꯦꯜꯗ ꯉꯥꯏꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯀꯅꯤ ꯍꯥꯏꯈꯤꯕ ꯑꯗꯨ ꯑꯣꯟꯊꯣꯛꯇꯕꯗꯒꯤ ꯃꯈꯥ ताना चीफ मिनिस्टर की बंगलो अमदी गवर्नर की बंगलोदा चंगसननब होनारकपदा सेंट्रल सिक्योरिटी फोर्स अमसुंग स्टेट फोर्स ना इरांग लाक्सिनब अमदी महाइरोय सिंग तानथोकनब मसिंग खंगंगद्रब टियर गैस कया काबलकपदगी महाइरोय सिंग की दमकता मतेंग पांगबा लाखिबा इमा सिंग यावना महाइरोय कया असोक अपन नंखरे सोकलब सिंग मनाक नक्पा हॉस्पिटल दा पुदुना लाइकत नखरे हाइरी पानी पानी अरे थोड़ा थोड़ा करके ये रास्ता में भगा दो ना पूरा भगा तो रहा है भगा है उधर में किधर इधर उधर और आगे जाके और तार के आगे जाके क्या जल गया क्या ngarang manipur gi governor amadi tongan mafam kayadagi lakpa apunba mahairoi singi mihut taraga unaduna manipur gi unified command ase chief minister da sinabiyu haiba wafam khanakibani amadi madubu pungkun marigi manungda thabakta onthorakani haibagi thazaba pirakhibagi matung inna ngarang dagi mahairoi singna kaithal da ngaiduna leirakibani haina khiba pungkun marigi matam yorakpadagi mahairoi sing governor mamangda makhatana changshinaba honarakpada security force singa akanba mawongda muknabagi
थौदोकसु थोखरे मदुगी मतुंग तंजा फंगबदगी गवर्नर गा उनरुरबा मतुंग यूनिफाइड कमांड सीएम दा हौजिमकी ओइना सिनबक ngमरoi हाइरखरे मरम असिना मतम कक्तना मनी स्कूल अमदी कॉलेज सिंग बॉयकॉट तौरगनी हाइना खोंजंग लोय ओरिबा महाइरोय सिंगना फोंदोरगले असे खोई नॉर्थ ईस्ट विंडो की टीम लाइजर हम असे के राजभवन में मांगनी खोई ये होरी बस छात्र सिंह अमदी खोई गवर्नर उनदुना मीटिंग चथकी बई मतुंगना मिनिट 30 सिगु नरगा खोई छात्र की मिनिट 30 सिगु नरगा खोई गवर्नर करी डिसीजन लौखरबगे दुगा मखाताना कई प्रोसेस चथगदगी हाबदा मदुगी मतांगना पाउदो म थमजे गवर्नर ना हाना मोना खानरगा लेरमसे यूनिफाइड कमांड से सीएम द पीबसिनेबा सीएम द पीबसे यूनिफाइड कमांड से हाना मोना खानरगा लेरमे खानरबा लेरमे पोचिदैसिदा अखोइना 24 आवर्स की मनुंग पीबा ngमगद्राना क्वेश्चन अमा तौबनेबा गवर्नर ना होय ngमगनी हायबनेबा ngमगनी हायबदगिदी अखोइसे ngarang से ngमगनी हाबदे अखोइ सिदल अदुम लेजगे अदुगा अखोइगी हायबा डिमांड से पीबीयू फुलफिल तौबियू हाबनेबा अदो ngasi 24 आवर्स हेले अखोइ गवर्नर उनबला उनरगा गवर्नर ना हाजरइसे सिरि ngसाइगी अखोइगी यूनिफाइड कमांड से सिजे हुजिकी ओइनदी थोकपा ngमरoi aduna akoina satra na na haijagiba akoigi piba ngamdragadi 24 hours ki mangga piba ngamdragadi school college loinamak boycott tauba haisida akoi purat satra mayam gi wafam nan thamjari Internal Mobile Data Service List Line Visits Broadband samadi VPN service numit mangani gi athingba thamkhre Manipur da tha tara taruk hena chatharaklaba irang asida khoi saunarba miyamna lana pau sandokba kanglup masen gi marakta nungainaroi da photos videos sing social media da thadorokpa thingnabagi damak sarkar na ngasi nungthul pung 3 dagi hauduna tarik 15 gi nungthul pung 3 phauba net thingbagi khongthang paikhatle haina Government of Manipur Joint Secretary Dr. Mayengbam Veto Singna khudek piduna thadorokpa cherol amana phongdorakle Mahai masingda thawai onsinduna legadaba mahairoi singna ngasidi lambi sorokta tholakduna mamang chahigi me ahum dagi matam sangna chatharakliba irang asida waroishin puraknaba honaragle asigumlaba mahai masing tamduna legadaba amadi tungi yumbi oiriba sing asina sorok lamjau da tholakduna hanagi fibamda ingchikpa Manipur ama puraknaba honarakpa asi ubada thamoi sokna nungaitaba fawi haina Maite Alliance ki convener na thadorokpa cherol amana phongdorakle amadi makhatana lengakna mahairoi singi Kongjang amadi makoi gi dabi sing khangbiba khaknatana makoi bu mentally amasung physically ngak senbina bagi damaksu cherol isnapali loinana kongjang changsiliba thauna faraba mahairoi singna su aina yaba mawongda ahimsa khak sizna na basu apel tawrakli Cookie singna maite singi mathakta chatharakliba lal asida lengang na action lawiyu haina ngarang numidang Thobal district ki Wangjingda Maira Paibi Singh listing kayana Mairagi achauba khongchat chatkre Mairagi khongchat adu ngarang numidang gi pung 9:30 tabadagi National Highway Chamagasumna ani paring da chatkibani khongchat aduda mari leinaba Wangjing Lamding apunba Maira Paibi Lufki Secretary Laishram Santi Devi na haikibada handa cookie terrorist singna maitei singi mathakta drone season aduna bomb thadaba amasung mishal kapsilaktuna micham sing hatba asi mama oibi singna yaningde cookie singi asigumba thawong asibu tumina yengduna leiriba state amasung India lenga ki thawong busu mama oibi miyamna angakpa fawi haidaduna micham miyam gi punsi ngak sen ba haibasi lenga ki mathawni thatara taruk helaba cookie singi lal asi athuba matamda waroshin ama puraknaba lenga na thabak paikhalu loinana drone bomb season riba cookie terrorist singbu Phadaba aduga icham samjaba khulngakcheriba maitai singi khulngakpa singbuna phaba punba tawbipadanatana khulaisu fagatpa asibu mama oibi singna khangduna leiba ngamde icha singi damak mama oibi ekhoi leiri India lengakna lal asi athuba matamda loishinaba thawrang ama lokhalaktrabadi ekhoi India dagi tokhai tarage hairakpa yai irang asi athuba matamda loishilu haiki khongchat aduda saruk yakibi more dagi laisang them tamem kaubi amana haikibada mamang chahigi me ahum dagi cookie singi makhutagi Thawai hingnaba lanjala laba ngasi fauba relief game singda leijari aikoi bu isagi yumda hanjinbagi mahutta ngasi gi lengak asina relief game mafam hongduna laknaraga thambibasi yamna pende aikoi India dagi tokai taraga sirabasu sina isagi iramdamda hingjarage haiba wafam sing thamki khongchal adu loiraba matung Tara taruk helaba lal asida imale baki damak thawaina ponthapi khraba maite athauba athaubi singi mafamda ikai khumnaba utuna minute ani 2 minute leptuna laiki khongchat aduda cookie
नार्को टेररिस्ट सिंह खुदकता मुथलु इलीगल इमिग्रेंट्स सिंह खुदकता लौथोको सु खुदकता हंदोउ सेपरेट एडमिनिस्ट्रेशन चटनबा यारोई कुकी सिंगना ड्रोन बॉम्बिंग सिजनबा यानिंगदे मैतैदा प्रॉक्सी वार चथबा यानिंगदे हाइबना चिंगबा थाबा प्ले कार्ड कयासु पाइनबा पाइ बगलोइना लाउ कयासु लाउकी ngasi aikoi wangjing lamding apunba mara paibelu abadi club organization single loina duna chasai ba rally ase hauji tholiba kuki singa maitai singa tawliba lan pham asida aikoi tasena kuki na drone bombing season aduna aduki matik achaw ba lan pham da season agadaba drone da bomb haptuna maitai chamjarba paja kaya nihat nipun torop nihat pa amadi misi mina tholakwa sin aikoi paja amoina yaningde aduga makoina aikoi लाल अचाव बदा थेंगनबदा मखोइना तौगदबा लानफम कयादा सिजनगदबा बोम तो कया अदो मैतै सिंग सिजनरपा समजरबा खुंगंग लेजरिबा पजा कयागी कुंसी मांगलपा अमदी आइखोइ मैतै सिंगबु मुथलगा मखोइना आइखोइ मणिपुर से मखोइगी ओइननब होनरपा से आइखोइ पजा आइखोइ पुनमना यानिंगदे मामा होबे आइखोइ यानिंगदे अदुगा इंडिया सरकारना अमदी मणिपुर सरकारना ngasi फावदा थेंगनरिबा लानफम असिदा कुकीगा मैतैगा थेंगनरिबा मे अहुमदगी ngasi फावदा थेंगनरिबा लानफम असिदा मखोइगी मैतैदगी करिगुंबा अमता प्रजा सिंगिनी हाइबा यंगबिरक्तबा अमदी इंडिया सरकारना ngasi फावदा आइखोइ प्रजा मैतै प्रजा सिंजिबु करिगुंबा अमता हाइबिरक्तबा से आइखोइ प्रजा अमा ओइना मामा अमा ओइना आइखोइ यानिंगदे मिtai da atamna proxy wa sa thodo chang mikai nai ba dugum leba india government gi tho chang mikai nai ba dugum leba india government gi tho Leshila kudamaru eba pau mukana pijari Police sing na mahairoi sing tak thoknaba khonabada tear gas kaya kapre mahairoi kaya aso panangre Matam kaptana school college sing boycott tawkhre amadi ngasidagi hauduna numit mangani internet service singladani haikre Ngasigi wanadi Northeast Window Manipuri News sandok cabam atang swadat loisinjare mideng tabiru pumna po amukahna kurumjari Step into a world of endless possibilities with 18 dynamic faculties and 180 plus courses. Unlock your potential with industrial-ready training and placements. SGT University, empowering tomorrow's leaders.